MAMI TV miyeng tabiriba khudingmapu taramna okchari. National Rural Employment Guarantee Act ase Mahatma Gandhi National Rural Guarantee Act haina sukhangnai. Ministries of Rural Development na paikhalakpa scheme kaya ama aikoi beneficiary singsina phangnabagi khudongchaba adu longnari. Adubu hariba beneficiary singsida karamba khudongchadaba mayok nabage amadi ombudsman gi matangda hena kupnasu khana nainanabagi damakta aikoi studio da lengsindana leire. Ngasigi guest mayamda sak takjage aigi oida lengsin biri basna sir Yumnam Lakshman, Ombudsman Imphal West District Complex, Taramuk Chayuzam. I got to Gaigi yet the Fambiri Basina, I Marang Tem Karamchan, Ombudsman Imphal East, Taramuk Chayuzam. Ahan City, Ombudsman have to say Karino Henakuna coming and Nabagita Makta, Ahan question as a Sir Yumnam Lakshman Lakchage, and NRC Kanosimgi Matang Sida Ozana Katam Mayamda Samlapna Atare Masi Matanga Karino Habatuma Mayam Tapiramos. Bada Ombudsman Gimaram the Kanava holding among the NRC Matang, the Kajitan Navi Panjake National Rural Employment Guarantee Act AC 2005 September Tang Mangada Arasakanamsi Han Boy Act on to Natabu Pakatpa. Navi Thorang Hokibani, Aduga, Lai Matangi say 2006 as implement of the district Sani Kangalaga, Pakapa Hoki, 2008 the Baraki Ayamba, Pansai Konba, district Sinda, Loinawak, Pimasi, Suna, Hangdokre, Skimasi, Hangre, Aduga, Akoina, Karimbada. National Rural Employment Guarantee Act Habasiga, Aduga MG Narega, Habasiga Quena, Heck, confused at Busiawi Adubu, 2009, 2nd October, Degi, Hauraga, Mahatma Gandhi, Kiming, Hapunjarakoni Aduna, 2009, 2nd October, Degi, Mahatma Gandhi National Rural Employment Guarantee Act Hanaquena, Kanava Hokre, Act Asigi, Makada, Quena Pandam Tamle Basi, Kungang the Labor, Tabak. Hangdana Leraba, Easing a Sida Tapopin and Navagi, Kudong Sabon Cook, Hibani must guaranteed Ekawi, guarantee when a Lerabani, Misamani Gitao Pigatabani have to say, Sarkargi Police Makakni, Aduga, Masita, Equina, Ying Ibase, Amarom Damuk, Kungang Safanaba, Amadi Kunganga Marilinaba, Kugi, Laying the Asset Lehonavagi, and the Mamada Equina. Scheme Masi Kona Hodokibani, Aduna Masigi Makada, Nasidi, beneficiary Kayana, Scheme Masi Makada Kana, Pangdonosi, Lai. Masigi scheme Sequina, so empowerment people had enough Loya, Rosa Maitons. I think Bani Masi Tabuk Pangdana Leraba, Santona B. Walaba, Lairabagi Panke Makada Leraba, Mayam Masigi, Kudung Sabasi Pangdorini, the women Sai Hangi, the Ombudsman Matangse, Ombudsman Hivasi. Asing badi Swedish Wahia Madilo Toropani, Aduga, Asing Masigi, Wando na representative Havani, Mihut Havani, Duna, Ombudsman Asi, Ministry of Rural Development and Pansayati Razgi, Mihut Amoina, Masi Labani, Aduga, Masina, Tauriba Tabagasi, Karima Havada, Miamga, Kusamnana, Tabuktoba, Yananaba. Karimba Miam Marakagi, Abadi Zokar holders in Marakagi, Karimba Moina, Pen the Valeraba, Madu Sandain Mopurona, Wanaba, Moigi, Kana, Moina, Tabuk, Tanata, Matamduda, Karimba, Matamda, Moina. Complaint on Baleragati, Ombudsman complaint of Yagani, Amarum the Haraga, Ombudsman as he Wakat Pum, Nihana Quina, Lobosui, Ombudsman say. Aduna, Huzik, Manipur district Kudimuk, Ombudsman office, Hangdun Lere, office Asi, Loinabak, Rural Development Pansayati Razgi, Mari Lenana, DC office complex, the Loinabak by Hangaga, Tabak, Taunova Hore, Aduna, Haribu and the Masimakada, Ombudsman Sequina, engineer Makada, Quina, Tambani. Hagachari Zabo, Apagi, NRG, Kimatanga, in a
ꯍꯪꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯀ꯭ꯋꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯔꯝꯆꯥꯟꯗ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ NRGAꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯒ꯭ꯔꯨꯞꯁꯦ ꯃꯁꯤꯒꯤ ꯁ꯭ꯀꯤꯝꯁꯦ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯃꯤ ꯃꯈꯜꯗ ꯄꯤꯕꯒꯦ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯅ ꯑꯝꯇ ꯍꯣꯏ NRGA ꯁꯦ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤ ꯅꯦꯁꯅꯦꯜ ꯔꯨꯔꯦꯜ ꯀꯩꯅꯣ ꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯒꯦꯔꯦꯟꯇꯤ ꯑꯦꯛꯁꯦ ꯃꯁꯤꯅ ꯃꯥꯅ ꯄꯤꯔꯤꯕ ꯄꯥꯟꯗꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯈꯨꯡꯒꯪꯗ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯑꯟꯁ꯭ꯀꯤꯜ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯅꯠꯇꯕ ꯑꯟꯁ꯭ꯀꯤꯜ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯖꯗꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯚꯔꯇꯤ ꯂꯥꯏꯟꯗ ꯂꯩꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯄꯤꯕ ꯃꯥꯒꯤ ꯄꯥꯟꯗꯝꯗꯤ ꯑꯗꯨꯒ ꯄꯤꯔꯤꯁꯦ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯒꯤ ꯋꯥꯅꯤꯀꯣ ꯃꯁꯤꯗ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯁꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯂꯝꯁꯨ ꯆꯥꯎꯈꯠꯍꯧꯕ ꯑꯗꯩ ꯃꯥꯒꯤꯁꯨ ꯊꯕꯛ ꯄꯤꯕ ꯁꯤꯒꯤ ꯃꯥꯒꯤ ꯃꯦꯟ ꯁ꯭ꯀꯤꯝꯗꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯗꯕ ꯍꯥꯏꯕꯁꯤꯗ ꯐꯦꯃꯤꯂꯤꯗ ꯃꯣꯏ ꯃꯦꯝꯕꯔ ꯇꯔꯨꯛꯈꯛ ꯂꯩꯔꯦꯅ ꯈꯜꯂꯁꯤꯕ ꯑꯣꯖꯥ ꯑꯗꯨꯗ ꯃꯣꯏ ꯑꯃꯈꯛꯇꯪꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯑꯇꯩꯗꯤ ꯐꯪꯗꯕ ꯂꯩꯕꯗ ꯃꯣꯏꯅ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯇꯥꯔꯒꯦꯠ ꯒ꯭ꯔꯨꯞꯁꯤꯗ ꯑꯗꯨꯝ ꯆꯜꯍꯟꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒ ꯐꯦꯃꯤꯂꯤ ꯑꯦꯖ ꯑ ꯍꯣꯜ ꯑꯣꯏꯅ ꯑꯗꯨꯝ ꯂꯧꯒꯗꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯂꯧꯕꯗꯤ ꯃꯥ ꯐꯦꯃꯤꯂꯤꯗꯨꯗ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯥꯗ ꯃꯣꯏ ꯐꯦꯃꯤꯂꯤ ꯇꯧꯔꯒꯗꯤ ꯃꯥꯗꯤ ꯇꯣꯂꯣꯞ ꯆꯥꯕ ꯌꯥꯎꯒꯗꯤ ꯆꯥꯗꯕꯗꯤ ꯑꯗꯨꯝ ꯌꯥꯏ ꯇꯧꯕ ꯆꯥꯕ ꯌꯥꯎꯒꯗꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯣꯏ ꯌꯥꯝ ꯄꯤꯔꯤꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁꯦꯄꯔꯦꯠ ꯐꯦꯃꯤꯂꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯤꯗꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯤ ꯄꯤꯔꯦ ꯑꯗꯨ ꯇꯧꯕꯗꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯆꯍꯤ 19 ꯁꯨꯒꯗꯕꯅꯦꯕ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕ ꯃꯤꯁꯤꯡ ꯁꯨꯒꯗꯕ ꯃꯤꯗꯨ ꯆꯍꯤ 19 ꯇꯥꯕꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯑꯄꯔ ꯂꯤꯃꯤꯇꯦꯔꯤ ꯃꯈꯣꯏꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯃꯗꯨꯗꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯂꯩ ꯆꯍꯤ 3 ꯁꯨꯝꯕ ꯂꯩ ꯃꯉꯥꯗ ꯀꯟꯕ ꯂꯩ ꯑꯗꯨꯒꯤꯗꯤ ꯃꯥꯒꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯥꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯁꯤꯡꯁꯦ ꯊꯕꯛ ꯄꯤꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯊꯕꯛ ꯄꯤꯗꯕꯁꯦ ꯊꯕꯛ ꯄꯤꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯋꯥꯔꯜꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯁꯤꯅ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯄꯤꯕꯁꯤ NRGS ꯅꯝꯕꯔ 1 ꯑꯣꯏꯔꯤꯃꯤꯅꯤ ꯊꯕꯛ ꯄꯣꯄꯨꯂꯦꯁꯟꯗ ꯈ꯭ꯋꯥꯏ ꯊꯕꯛ ꯄꯤꯕꯁꯤ NRGSꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯁꯤꯅꯤ ꯃꯁꯤꯗꯤ ꯍꯦꯟꯅ ꯊꯣꯏꯗꯣꯛ ꯃꯥꯏ ꯁ꯭ꯀꯤꯝꯗꯤ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯐꯦꯃꯤꯂꯤꯗ ꯇꯣꯡꯈꯥꯏꯅ ꯆꯥꯗ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯐꯪꯕ ꯌꯥꯗꯕꯒꯤ ꯑꯃ ꯂꯩꯒꯗꯧꯔꯤꯕ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯕ꯭ꯔꯥ ꯑꯣꯖꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯡꯈꯥꯏ ꯆꯥꯔꯒꯗꯤ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯑꯗꯨꯗꯤ ꯃꯦꯔꯤꯠꯀꯤꯗꯤ ꯌꯥꯗꯦ ꯃꯥꯏ ꯐꯦꯃꯤꯂꯤ ꯖꯣꯏꯟ ꯐꯦꯃꯤꯂꯤ ꯑꯣꯏꯔꯒꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯇꯧꯕ ꯑꯃ ꯍꯦꯛꯇ ꯌꯥꯎꯕꯗ ꯐꯦꯁꯤꯂꯤꯇꯤꯗꯣ ꯐꯪꯗꯕ ꯐꯦꯁꯤꯂꯤꯇꯤꯗꯤ ꯐꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯂꯛꯁꯃꯟꯗ ꯂꯥꯛꯆꯒꯦ ꯃꯁꯤꯒꯤ ꯀꯩꯅꯣꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯃꯤꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯈꯨꯠꯁꯨꯃꯟꯁꯤꯅ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯦꯞꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗꯣ ꯀꯌꯥꯃꯗꯤ ꯄꯤꯕ ꯌꯥꯕꯒꯦ ꯑꯗꯒꯤ ꯃꯥꯒꯤ ꯑꯦꯖ ꯍꯥꯏꯐꯦꯠꯇꯪ ꯇꯆ ꯇꯧꯕꯤꯔꯝꯃꯣ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟꯁꯦ ꯃꯁꯤ ꯁ꯭ꯇꯦꯠꯀꯤ ꯈꯨꯗꯤꯡꯒꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯃꯅꯤꯄꯨꯔꯒ ꯑꯁꯥꯝꯒ ꯃꯅꯤꯄꯨꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯒ ꯃꯥꯟꯅꯗꯦ ꯃꯁꯤꯗꯤ ꯁ꯭ꯇꯦꯠꯅ ꯂꯦꯞꯆꯕ ꯈꯨꯠꯁꯨꯃꯟꯅꯤ ꯃꯁꯤꯗꯤ ꯑꯗꯨꯕꯨ ꯈꯨꯠꯁꯨꯃꯟꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛꯇꯨ ꯍꯌꯦꯡ ꯁꯨꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯨꯠꯁꯨꯃꯟ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯉꯝꯗ꯭ꯔꯒꯅ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯉꯣꯟꯗ ꯈꯨꯠꯁꯨꯃꯟꯁꯦ ꯄꯤꯊꯣꯛꯄꯤꯒꯗꯧꯅꯤ ꯀꯔꯤꯒꯨꯝꯕ ꯊꯥꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯤꯕ ꯉꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯄꯤꯕ ꯃꯇꯝꯗꯨꯗ ꯃꯁꯤꯒꯤ ꯑꯄꯤꯛꯄ ꯁꯦꯟꯗꯣꯏꯒ ꯂꯣꯏꯅꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯒꯥꯏꯗꯂꯥꯏꯟꯗ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕꯗ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯕꯅꯤ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯁꯤꯡꯁꯦ ꯖꯣꯕ ꯀꯥꯔꯗ ꯄꯥꯏꯗ꯭ꯔꯒꯗꯤ ꯊꯕꯛ ꯁꯨꯕ ꯌꯥꯗꯦ ꯑꯗꯨꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦꯉꯁꯥꯏ ꯇꯥꯃꯣꯅꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ ꯆꯍꯤ 19 ꯃꯊꯛꯇ ꯂꯩꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯂꯩꯇꯦ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯌꯥꯒꯅꯤ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯦ ꯃꯁꯤ ꯐꯪꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯃꯦꯛꯁꯤꯃꯝꯗ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗ ꯅꯨꯃꯤꯠ 100ꯅꯤꯗꯤ ꯊꯕꯛ ꯄꯤꯒꯗꯧꯅꯤ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯑꯦꯛꯁꯤꯗ ꯌꯥꯎꯖꯔꯕꯅꯤ ꯃꯁꯥꯅ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛꯇꯤ ꯃꯥꯁꯦ ꯍꯦꯟꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯑꯍꯜ ꯑꯣꯏꯔꯐꯥꯎ ꯁꯨꯕꯒꯤ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯔꯝꯒꯗ꯭ꯔꯥꯅ ꯈꯟꯖꯩ ꯑꯗꯣ ꯀꯌꯥꯃꯨꯛꯇꯤ ꯃꯥꯁꯦ ꯆꯍꯤ 50 ꯅꯠꯇ꯭ꯔꯒ 60 ꯁꯤꯕꯨꯒꯤ ꯔꯦꯟꯖꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯕ꯭ꯔꯥ ꯊꯝꯕꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯆꯞ ꯆꯥꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯁ꯭ꯀꯤꯝ ꯑꯁꯤ ꯇꯣꯉꯥꯟꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯄꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯝꯁꯤꯡꯁꯤꯗ ꯀꯔꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯑꯩꯈꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣꯒꯨꯝꯕꯗꯤ ꯄꯥꯏꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯌꯥꯝ ꯄꯥꯛ ꯆꯥꯎꯈ꯭ꯔꯦ ꯃꯁꯤꯗꯤ MG ꯅꯔꯦꯒꯥꯒꯤ ꯃꯈꯥꯗ ꯇꯧꯕ ꯌꯥꯗꯕ ꯊꯕꯛꯁꯦ ꯂꯩꯇꯦ ꯍꯥꯏꯕꯒ ꯃꯥꯟꯅꯈ꯭ꯔꯦ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯔꯣꯗ ꯑꯣꯏꯅ ꯈꯤꯇꯪ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕ ꯌꯥꯔꯕꯗ ꯑꯩꯈꯣꯏꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯁꯦꯠ ꯑꯃ ꯂꯦꯡꯗꯕ
masang mathum maral mathum le hona bohona base masi amani aduga mari linana khoi kungang adu da thangna bising se marang kaina phanglana ba hona ba pukri kungban tawdana hona ba mathang da mana ikang thokpa matam da madu thinghoba yana da mo ma kuin thabu pakhat pa aduga iram nala faganna bo hona ba lambi thong faganna bo hona ba aduga amarom da muk masai gi fix asset so haibi yare aduda kudam na har school ti leraga school dugi letrin leisada basing student sabi bi ai adegi maira sang sabi bi ai adegi amarom da muk peno se ising thangna bagi upai sima ko ne yeng biraga ko na kudong saba oile ppi ai hai lei thabi bi ai uwa thabi duna asang amana thalaba kungang amu oina na ba khona bi ai amasung amarom dong agriculture horticulture gi thabak sing si sakhona ba koina kan na khona bi ai ꯍꯣꯏ ꯑꯣꯖꯥ ꯂꯛꯁꯃꯟꯒꯤ ꯃꯣꯠꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯒꯤꯁꯨ ꯀꯔꯃꯆꯥꯟꯒꯤꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯑꯦꯁꯦꯠꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯦꯁꯦꯠ ꯑꯣꯏꯔꯒꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯍꯥꯏꯐꯦꯠ ꯁꯄ꯭ꯂꯤꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯀꯩꯅꯣꯁꯤꯅ ꯏꯝꯐꯥꯜ ꯋꯦꯁꯁꯤꯅ ꯍꯥꯏꯒꯦ ꯁꯄ꯭ꯂꯤꯃꯦꯟ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ NRGS ꯅ ꯇꯧꯕ ꯌꯥꯕꯁꯤ ꯂꯤꯁꯁꯤ 262 ꯃꯨꯛ ꯂꯩꯌꯦꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯀꯤ ꯂꯥꯏꯔꯤꯛꯇꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯪꯒꯟꯋꯥꯗꯤꯒꯤ ꯁꯦꯟꯇꯔ ꯁꯥꯕ ꯌꯥꯏ ꯑꯗꯒꯤ ꯃꯥꯒꯤ ꯑꯪꯒꯟꯋꯥꯗꯤ ꯑꯋꯥꯠꯄ ꯁꯥꯕ ꯌꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯇꯥꯛꯄꯤꯈꯤꯕ ꯑꯗꯨꯅ ꯃꯥꯅ ꯌꯥꯗꯕꯁꯤ ꯂꯩꯇ ꯑꯗꯒꯤ ꯌꯦꯡꯒꯣꯟ ꯁꯥꯕꯁꯤ ꯌꯥꯔꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯣꯜꯇꯔꯤꯒꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯚꯦꯇꯔꯅꯔꯤꯒꯤ ꯂꯥꯏꯟꯗꯁꯨ ꯃꯥꯅ ꯄꯥꯏꯈꯠꯄꯗꯨ ꯂꯣꯏꯅꯃꯛ ꯌꯥꯏ ꯑꯌꯥꯝꯕꯅ ꯃꯥꯅ ꯐꯅꯌꯥꯝ ꯌꯥꯈ꯭ꯔꯦ ꯃꯥꯅ ꯌꯥꯗꯕꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯌꯥꯝ ꯁꯥꯡꯈ꯭ರೆ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯤꯁꯨ ꯄꯥꯕꯩ ꯚꯥꯞꯇ ꯂꯩꯔꯦ ꯃꯁꯤ ꯁꯤꯗꯪ ꯑꯩ ꯍꯥꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯈꯪꯉꯝꯃꯅꯤ ꯍꯥꯟꯅ NRGꯁꯤ ꯃꯅꯤꯄꯨꯔꯗ ꯄꯥꯏꯈꯠꯄ ꯆꯍꯤ 19 ꯃꯊꯛꯇ ꯂꯩꯔꯛꯑꯕꯅꯤꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯇꯦꯡ ꯑꯃ ꯁꯨꯝ ꯁꯝꯖꯟꯖꯕꯩ ꯋꯥꯅꯤ ꯁꯤꯗꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯗꯁꯃꯦꯟꯗ ꯈꯤꯇꯪ ꯆꯪꯁꯤꯟꯖꯔꯛꯑꯒ ꯑꯣꯝꯕꯨꯗꯁꯃꯦꯟꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯣꯐꯤꯁ ꯍꯥꯏꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯕꯒꯦ ꯁꯦꯠ ꯑꯞ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯑꯣꯝꯕꯨꯗꯁꯃꯦꯟꯁꯦ ꯑꯩꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯅꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯁꯤꯒꯤ ꯁꯤꯗ ꯑꯣꯝꯕꯨꯗꯁꯃꯦꯟ 13 ꯂꯩ ꯂꯩꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯣꯝꯕꯨꯗꯁꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ DC ꯑꯣꯐꯤꯁ ꯂꯩꯌꯦꯕ DC ꯑꯣꯐꯤꯁꯁꯤꯡꯁꯤꯗ ꯃꯁꯤꯗ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯦꯇꯦꯁ ꯇꯧꯔꯒ ꯂꯣꯏꯅꯕ ꯂꯩ ꯀꯩꯅꯣ ꯑꯣꯝꯕꯨꯗꯁꯃꯦꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯡꯗ ꯂꯣꯏ ꯂꯩ 13ꯃꯨꯛ ꯂꯩ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡ ꯂꯩꯌꯦꯕ ꯑꯗꯨꯝ ꯑꯦꯅꯤ ꯀꯅꯥ ꯀꯝꯄ꯭ꯂꯦꯟ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯖꯨꯔꯤꯗꯤꯛꯁꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯕ ꯃꯤꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯨꯔꯤꯗꯤꯛꯁꯟꯒꯤꯁꯤꯗ ꯑꯗꯩ ꯏꯝꯐꯥꯜ ꯏꯁ ꯊꯥꯕ ꯋꯦꯁꯇ ꯂꯩꯕ ꯖꯨꯔꯤꯗꯤꯛꯁꯟ ꯀꯩꯅꯣꯗ ꯊꯥꯕ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯂꯥꯏꯛꯋꯥꯏꯁ ꯑꯗꯨꯃꯥꯏꯅ ꯕꯤꯁꯦꯝꯄꯨꯔ ꯈꯪꯗꯦ ꯊꯧꯕꯥꯜ ꯈꯪꯗꯦ ꯃꯥꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯑꯦꯔꯤꯌꯥꯗ ꯑꯦꯅꯤ ꯀꯝꯄ꯭ꯂꯦꯟꯁꯦ ꯇꯧꯔꯒ ꯊꯥꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯃꯨꯛ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤꯅ ꯉꯁꯥꯏꯒꯤ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯖꯔꯤ ꯑꯣꯖꯥꯅ ꯑꯣꯝꯕꯨꯗꯁꯃꯦꯟꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯐꯥꯎꯗ ꯍꯥꯏꯇꯥꯔꯦ ꯂꯝꯁꯤꯗ ꯀꯔꯝꯕ ꯀꯦꯁꯀꯨꯝꯕ ꯂꯥꯛꯄ ꯂꯩꯕꯤꯈ꯭ꯔꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯁꯨꯝ ꯈꯤꯇꯪ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯏ ꯃꯗꯨ ꯐꯖꯩ ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯀꯩꯅꯣ ꯑꯣꯝꯕꯨꯗꯁꯃꯦꯟ ꯑꯣꯏꯅ ꯄꯥꯏꯖꯔꯛꯄꯗꯒꯤ ꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯏꯝꯐꯥꯜ ꯏꯁꯇ ꯂꯩꯔꯤꯁꯦ ꯃꯔꯨꯑꯣꯏꯅ ꯈꯨꯠꯁꯨꯃꯟꯁꯦ ꯋꯦꯖꯦꯁ ꯄꯤꯗꯕꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯏ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯩ ꯈꯨꯠꯁꯨꯃꯟ ꯄꯤꯗ꯭ꯔꯦ ꯃꯠꯈ꯭ꯔꯦ ꯍꯥꯏꯅ ꯃꯣꯏꯁꯤ ꯃꯦꯝꯕꯔ ꯃꯠꯈ꯭ꯔꯦ ꯑꯗꯨ ꯃꯠꯈ꯭ꯔꯦ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕꯁꯤꯅ ꯑꯌꯥꯝꯕ ꯃꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗꯁꯦ ꯖꯣꯕ ꯀꯥꯔꯗꯀꯤ ꯀꯥꯔꯗꯁꯦ ꯃꯣꯏꯅ ꯃꯦꯛꯀꯤꯗꯤ ꯃꯁꯥꯅ ꯏꯟꯍꯦꯟ ꯄꯥꯏꯒꯗꯕꯅꯦꯕ ꯑꯗꯩ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯒꯗꯕꯅꯤ ꯃꯣꯏ ꯀꯥꯔꯗꯁꯤꯡꯁꯦ ꯃꯣꯏꯅ ꯈꯣꯝꯖꯤꯟꯈ꯭ꯔꯒ ꯑꯗꯨ ꯃꯁꯤ ꯀꯥꯔꯗꯁꯤ ꯂꯧꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯩ ꯈꯨꯠꯁꯨꯃꯟ ꯄꯤꯗ꯭ꯔꯦ ꯂꯝꯕꯤ ꯐꯖꯅ ꯁꯦꯝꯗꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯈꯨꯠꯁꯨꯃꯟ ꯄꯤꯗꯕꯁꯤꯗ ꯑꯌꯥꯝꯕ ꯇꯧꯏ ꯑꯗꯣ ꯑꯩꯒꯤ ꯃꯤꯡꯗꯣ ꯄꯥꯟꯁꯤꯜꯂꯝꯃꯒ ꯃꯣꯏꯅ ꯁꯣꯝꯗ ꯄꯤꯕ ꯌꯥꯎꯗꯦ ꯁꯤ ꯇꯧꯕ ꯌꯥꯎꯗꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕꯒꯤꯅ ꯑꯌꯥꯝꯕꯅ ꯍꯦꯜꯂꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯩꯅ ꯊꯦꯡꯅꯖꯕ ꯀꯦꯁ 9-ꯗ ꯈꯨꯠꯁꯨꯃꯟꯗ ꯕꯦꯁ ꯇꯧꯔꯒ ꯑꯌꯥꯝꯕ ꯇꯧꯏ ꯑꯣꯖꯥ ꯂꯛꯁꯃꯟꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯀꯣꯏꯁꯟꯁꯤꯗ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯋꯦꯁꯇꯗꯤ ꯀꯔꯝꯕ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯒ ꯀꯔꯝꯕ ꯀꯦꯁꯅ ꯍꯦꯟꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯦꯁꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯈꯨꯡꯒꯪꯗ ꯑꯩꯈꯣꯏ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯕꯤꯔꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯐꯤꯛꯁ ꯑꯦꯁꯦꯠ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯍꯧꯗꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯗ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯗ ꯄꯦꯟꯖꯗꯗꯅ ꯑꯩꯈꯣꯏꯗ ꯗꯔꯈꯥꯁ ꯊꯥꯕ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯃꯁꯥꯁꯤꯡꯗꯨꯅ ꯃꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯇꯤꯝ ꯑꯃ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯃꯤ 14-15ꯅ ꯁꯥꯕ ꯇꯤꯝ ꯑꯃ ꯄꯨꯟꯁꯤꯜꯂꯒ
ꯃꯈꯣꯏꯒꯤ ꯕꯤꯍꯥꯞꯇ ꯃꯣꯏꯒꯤ ꯃꯍꯨꯠꯇ ꯌꯨꯊ ꯀ꯭ꯂꯕꯁꯤꯡꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯣꯏꯁꯤꯡꯁꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯄꯩꯁꯥ ꯄꯤꯕꯤꯔꯛꯇ꯭ꯔꯦꯅꯦ ꯋꯥꯜꯍꯧꯔꯤꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯊꯥꯕ ꯌꯥꯎꯈ꯭ರೆ ꯃꯗꯨ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡꯒ ꯍꯪꯅꯔꯒ ꯇꯥꯟꯅꯔꯒ ꯑꯗꯨꯝ ꯃꯣꯏ ꯐꯪꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯈꯤ ꯁꯤ ꯀꯩꯅꯣꯝꯃꯅ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗ ꯏꯟꯐꯣꯔꯃꯦꯁꯟ ꯑꯣꯏꯅ ꯍꯪꯕꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯕꯗꯤ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯑꯁꯤꯗ ꯄꯩꯁꯥ ꯀꯌꯥ ꯊꯥꯗꯈꯤꯕꯅꯣ ꯄꯩꯁꯥ ꯀꯌꯥ ꯀꯩꯅꯣ ꯇꯧꯏ ꯀꯔꯝ ꯁ꯭ꯀꯤꯝꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯕ ꯌꯥꯎꯔꯛꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯑꯗꯨ ꯀꯔꯤꯒꯨꯝꯕꯗꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯁꯤ RTI थारक केस खर सुदम थेंगनखी RTI थारक पसिदि अइंगोना ओम्बुड्समैन द इरकपदि नते असेंबदि DC सिंगदा मोइना इबनी अदुगा DC सिंगना मु अखोइदा येंगछलु हाइना हाइरागा अखोइना मु मसांग कनो सिंगदो रीजनेबल कनो सिंगदो अखोइना खोंगोलगा अमु इंफॉर्मेशन दु DC द पीबनी DC ना मु मदुइ पाखम मखा ताना मु पीखिबनी असमाइना तबसु होय थेंगनजै अदु अखोइ ओजम मखा ताबदा अखोइ करिगुंबा मियोय मना मासे कंप्लेन थानिंगेना खलसे अदु अरगदि कंप्लेन से कंदौना मियोयदना कमाय तौर थारकदगे हाबदो मदुइ प्रोसीडिंग जो हाबेतम बेसिकली कंप्लेन असे जॉब कार्ड सुरी बमी दुना थागदोबनी मसी चिन ओइन हाइबसु याय तबुदुबु इन राइटिंग पिउ हाय इन राइटिंग दुदा मसागी ममिंग सही लेफम अदुगा मागी मोबाइल नंबर नसिंगबा डिटेल्स टू हापिगदौनी अदुगा चे दुदा अखोइना कनागी मथक्ता पेंदब लेबनो हाइबदुसु मखोइना इबदुदा पल्लगा हापिरकदौनी असिमा लेरे अदुगा करिगुम्बा मतमदा जॉब कार्ड होल्डर असिना माना पेंदब वखत असि माना थाबा ngamjadaba फिल्म लेरबदी मागी महुता मी अमना माई बिहापता चेदु दरखास्त थाबिबसु यागनी अदुगा करिगुम्बदा कोइगी इंटरनेट कनोगी खुथांगदा से WhatsApp की खुथांगदा नत्रा तोप इलेक्ट्रॉनिक की मीन्स सिनरगा मोइना एप्लीकेशन पिरक याय तबतबु मदु अखोइना ऑफिस दा प्रिंट आउट लौथोगा प्रिंट आउट लौथोगा सी दुदा दरखास्त हाजरीबा नत्रगा बिहा ऑन बिहाफ ता थाबिरिबा महुसिन थाबिरिबा नि मी दुगी मसागी सोइदी दरकार ओय मदु याउदना दे अखोइ थबक वाइक पाहुदे अदो जाबेगी सिगी जॉब कार्ड कना तब हाइतारे कना तै दे हिदुम नमदे कोइ लै तोय खा हाइबसिदा स्कीम म्याम्स दा तोन करम हिदुम ददि कंप्लेन से थांगबे याबगे हादो मसीदी याम यामखरे अदुबु ई समलबना आई खरदम हाइजंगरे गसाई अखोइ तमोनसु पनबदि याउबिखरे आई सुम हापेट सुम पाथोक जरके अहानबदा अखोइगी खुंगंगदा ग्राम सभा फंबाई सा मरुवै ग्राम सभा सिदा फमगा खुंगंगी चाखनबगी डेवलपमेंट प्लान सि मदुदा मोइने तौदोरिबनि अदु ग्राम सभा सि मपुंग फाना फमदबा नत्रगा जॉब कार्ड होल्डर सिंगसिना खंगहौदबा कइदोबु यावरदि मदु अखोइ खंगहौद्रेने हाइना मोइना हाइरक यागनी अमसुंग मदुदा खनेने दुर मोइ याहौदबगी नुंगाइतबदु मोइना अदुम हाइरकपसु याय अदुगा मथंगदमना नसाई अखोइना खनबदि यावरे जॉब कार्ड सिंगसे युमथोंग खुदिंगदा जॉब कार्ड फंगनबा रजिस्ट्रेशन से तौगदौबनी अदुगा करिमु फंगदबा तारबदि फंगदबे मरम करिनो अखोइगी इमुंगसिदा जॉब कार्ड होल्डर वहनदबे मरम करिनो हाइबदुसु कंप्लेन अमोइना अखोइदा थारकपा यागनी अखोइना मुंग मरि लिनबा वीडियो सिंग तानरगा मागी मरमसि थाबा यादब मरम कैनो व्हाट इज द रीजन बिहाइंड दैट हाइना अखोइना हंगगा सिनसिनि यादबनी अदुदि नंगना थारिबदो इबुंगो सुमाइ दौदन यादेको सिगी मरमसि यादबनी आइस मोइद कन्विन्स तौबो दरकार होय अदुगा याना थाबा याबा इमुंग अमना जॉब कार्ड की खुदोंजा फंगद तारगदि मदुसु अखोइना मागी मथक्ते एक्शन लौखटकनी अदुगा अमना जॉब कार्ड थंफमसि असेंबदि मसागी मनाक्ता थंगदौबनी अदुबु करिगुम्बा मतमदा अखोइना पाउ ताबदा थबक सुबदा मोइग अमसुंग मोइगी पेमेंट ऑफ कनोसिंग रिम्यूनरेशन पी मतमदा मदुगी कैलकुलेशन तब खोपदा नुंगाइनबनि हाइदना ऑफिशियल सिंग नत्रगा रिप्रेजेंटेटिव इलेक्टेड मेंबर सिंग थमजनबा नंगिसे अखोइद थमजन बिगेको हाइना थंबसु याउइ हाबे पाउ लै अदुबु असेंबदि मसागी माई कस्टडी दा थंगदौबनि मसाई कार्ड कस्टडी दा थंगदु माना पाइजगदौनी अदु आई कार्ड से माना लौसन बिगरगा अखोइ पिरक्त्रेने हाइबसे मसी कंप्लेन अमोइना अखोइदा थारकपा याय अदुगा ngसागी थबक से ऑन डिमांड ने एमजी नगाई थबक सिंसे डिमांड तौरक्तब मीदा अखोइना थबक पिसनबे यादे अदु डिमांड तौरब मतुंग दु फाउदो थबक पिदब तारगदी व्हाट इज द रीजन बिहाइंड दैट करिगिनो हाइना अखोइना दरखास्त थाबे याय अमसुंग मदुगी पेंदबदो मान फोंदोलकपा यागनी
aduga masai mana thabak ama ai yaujage ai thabak si taujage haina mana application ama CMA namthok po form oi bi ai masani ibusi ijabusu yai maduda ngasi gi tarik ta aina phange haina madugi mai na ba department official singduna mangon da receive ama pibi ge dawni tarik asuk nangi thabak sujanabagi kenu se demand se koi phange haina haige dawni aduna hayeng numi kyani bau thabuk pi da banu haidu hayeng madom da angka du kola ka tori ni asmaina tawi adi mathang da kusumal pithok pase kasaina haijab duni mitrang wani mong da pithok da bani pithok da ba taragadi ai bu thabuk suraga ai khudong ai thabuk kusumal pithok pidre haina wakat pa yagani aduga marak sida unemployment allowance haibam sulei unemployment allowance manipur ka yakana koi paikhatte adubu aseng bati sini unemployment allowance ai ngasi thabuk sujage haina si idna tharaga numitrang wani thabuk pi bangam draba tham thabuk pi bangam maktraba tar ke di koi gi thabuk suksu sudrasu suri bu kusumal gi saruk mari topi amase mangona pi bi gi dawne kari mu tha ma helaga di kusumal gi tangkhai ma mon da freely pi gi dawne adu masimakti koi manipur kaya sanade aduga kari mu tamda thabuk tawjage haina darkhas tharaga tawbang amdabagi matang su yaurei madu matang oiragadi koigi program officer singna amasung panchayat ki mi singna thabak tu akoina kudong sada dana pi bangam da bani haibagi maramdo pallaga miyam singdok gadobani amasung notice board thetana miyam da khanghan gadobani amasung DPC da koina ai district program coordinator su masi yohon gadobani aduga mathang da thengna kusumal pi bagi matang du mai panjakhre aduga nupa nupi gender bias obiade ai akoi thabuk se ai nupa na mapang am kan be moin thabuk sur gadi thabuk hena kumang choksun gani haina koina khanbado yati nupa nupi thong manana thabuk tawgadobani amasung paisa su mai kusumal su sapchana phangin gadobani aduga tangai fadana yamdrabada suriba mi masing adugi 30% di nupi nupi gidoni haiba masu akoina leijai aduna masima lere mathang da mana thabak suriba thabak sufam masida magi minimum facilities khara koina pigadobani ifam thoi karidin haibada ising thangninge haibada ising thakfam thanggodobani nusa yam samtamda ngakang urumda potha ki haibada pothapam adugi sang legadobani adagi angang masa chenbi mama sing lai madu angang taruk amasung taruk ki henba angang leirabadi yauribo mayam nupi singdugi marakta amana angang sing senanaba madu tongana thamgodoni magi su kusumal pigani thabuk su tru angang senabi nong ta ma kusumal pigani aduga thabuk tu yaudruga su kusumal phangani mathang da mana karingba thabuk su haji tamangamde soiba ngamba sokpa panba yaurabadi madu mangon da hostal da layang bagi maman hidak langthak lai bagi maman se masi sarkar no putokani masi kan tawni du karingba da hena laibak thibadi sibana ba yauro soinai bi yauro adu su sarkar na ex gracia pigani madu ex gracia tan bi ai adu tan bi ai pb de ne khalasi adu in that case ombudsman da lakani amasung ai ismai to duna kudong sa da bi thokare adu hisi bobo moina yengchen bi de na kudong sa bom da pb de ha se ombudsman da darkhas tha bi ai masin ne koina sum miyam da khangan jeni bo boin sing se aduga measurement of work haina thabuk tu kayam suba kayam suda ba haibu koina madu onthok tani yeng bi ai mite chama sangado du chama sangibra haibu mo koina on olaga yeng bi ai adagi sukpa ka dongni haibu ma koina olaga koina check to bi ai sana su mina su koi moi masana su ko aduga quality of work haina thabuk tu gi suri bitu gi kayam magul leina suri bano haibu su koina pendraga di haibu lambi simana tra haibu thabuk sim to da koi pe we are not satisfied koi penjade masi ong hana yeng jim bi haina koi da ombudsman haibu yai amaro da tikadar da thabuk si sina thokpa tikadar da thabuk si suhalaga moi gi kusumal du haidi handana phangba haibu tare adu tawbase akoina masi yati akoi gi mg na gi thabuk si yati karingba thengnerabadi tikadar da thabuk suon ba tarabadi koi da ombudsman sing da complaint to yagani mathang da mana magi kusumal pibase mamang ai da di koina tajabada case paisa hoina piramena taje hojikti madu tawdre
direct benefit transfer se koi masi system se haudu e loina buk chanare aduna masagi suri mi asigi bank account nama natraga post office account nama leiba tai account adu da magi kusumal se sangakani masima koi adu sangaktre haraga de koi da complaint to buyai tabak ti su raba paisa su moina kantor ba somdan moro ma thado kre nang bisa du pi kre haba somno ai phangde haiba gumbagi chai na bale rabadi madu ombudsman da koi na khangan be yagani mathang da mana master role gi cs ma koi yeng be yai aduga adu dan tan any document nama ani kano ma ai ti yeng jige ne tu khang jige ne madu mathang du ai singna bale re ne natra haiba si ko yaro yaro nang yeng han be adi nang thapona ti haina haiba si ko yadi transparent win leibagi mawong du so koi legadobuni aduga fund si maram sana sinaribra sinadabra haiba si jokon yengbi ai fund karai de lai fund karam tam lai haina fund gi position simane ko masim so koina yengchen bi ai kano me jokar holder moina or kunggang du mi ama oina yengchen bi ai ama sung badu hangbi ai ado खुगी MG नरेगा की थबक तो बुसिदा मरोइबो चल लमा हाइबा तारदि सोशल ऑडिट तो भाइबसिनी सोशल ऑडिट से मसिदा अखोइगी कुंगदुगी नारो सिंगसु यावगनी माइ मेंबर कनो सिंगसु यावगनी ऑफिशियल सिंगसु यावगनी पुन्न खनर कांदा अखोइना तौरि थबक सिंग असि असो एरान रि मकुंग फाबा फादबा पुनमुक तो ऑडिट से नैनगनी सेल चंगिबगा तो ओरेबु पोर्सिगा करी खेनबा करी तोंजबा मांगजबा हाइमसिंग खनगनी सोशल ऑडिट तो मतमसिदा ombudsman su yaw haiba kuji anobu guideline amadu thingnare aduna social audit se amaru ibo mane social audit to bidi harasu ramalam ne khoi khunggang social audit ong to bidi khoi yaw bo phangdi haraga su maduna su masa ga mo raga khoina penda bi wakat se khoina dum thamba yai adu mathang da mana masai gi maintenance of record se masi khoina su khoi gi RDN PR की स्टाफ सिंह सुकन हाइजे यारी मुखिदे as far as possible से सिंह से अपung फाना कोई माहंदन थमुको हाइना कोई नसु सजेशन कोई साइटिक सुपी अदुगा फील्ड हायंग कनो से मीना खंगजगे यंगजगे हाइबा तम द कोइना लाइते उदे खंगदि हाइबा यादबनिना मदु लेहौदबसे थबक तु फजना तौरगा अदुगी शॉर्ट कमिंग खर लाकोदुना अखोइदा प्रजादा सम्मना थोहली मदु तोखनदना बा कोइना होनबा याय मसिग मेलिनना ग्रीवांस रेकॉर्ड से मसि थंबीबा मरु होय अदुगा मदु रेकॉर्ड फंगद्रे नत्र लेते हाबन सिंग थाजबा लेरबदी मोइना ओम्बुड्समैन सिंगदा मोइना वकटबा यागनी अदुगी मथंग लमना अतै अतै एनी एमजे नेरेगा gi makha phangpham thokpa hak hairasi kudam mane exercise sapi ba hairo amma hairo kudong saba phangpham thokpa right oiba rightful oiba keno sing claim do phangdaba tardi madusu akoina miyam da koina ombudsman koina khangan ba yagani aduga ombudsman sing sina anoba hapselakpa amada whatsapp ki khuthang da akoigi keno sing se joker holder sing ge loina maming se yaurabra or yaudabra haiba su check to bu yare adegi thabak suri manungda ngasai gi thabak suri ba mi do chumna dabra haibna sing ba register member oibra oidabra haibna su yengba ya du attendance ngasi gi mi thabak ya su da mi kya attend to haibna sing su yengsan ba yai asingbo mayam sing se koina masigi line of thinking da point kun ga manga ni point kun manga sigi mari na ba worker sing akoina tagani yengsan gani aduga masidigi beyond that hendok pa kanu sing lerabadi akoina masi case tu lakoi lokhat bangam ngamoi haiba ki kun manga se manung jida chanboi ke dobune mari da chana bamba da जल मरक्ता ऐना हंजनी बमंती अखोइगी जॉब कार्ड की कनो सिदा अखोइगी आधार गुम्बा कइगुम्बा से पिशन बगी से ngahamitana dum आधार पिरो हैना अखोइगी बेनिफिशियरीज अदि कार्ड होल्डर्स सिंग सिदा दum लखपगी कनो सिमा दum तोइन पुजै हाइतारे ताजल बसु यावे दum तै तैगी मफम की अद मसी की कनो सिगी मतांग जिददी मरम दुदि जब चाना दि पीदबा अमु हदि अपडेट तौबगी मुंग सुम हाइबिरबा अद खंगदबा नदि दum आधार से पिथोकी हाइतारे कार्ड सिजु दum पिथोकी बा सिगी मतांग जिददी अदुगुम्बा माइनर ने हैदना अखोइना लौरगसु कंप्लेंट दि ओम्बुड्समैन दि दबै दum थारबा याबे कन यागनी आधार से ngsaigi masagi bank account ma hangu haibudo ma hangu tamda आधार tum changadong aduga आधार की कनो दो आधार नंबर दो मधु
ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯁꯨ ꯌꯥꯎꯏ ꯀꯩꯅꯣ ꯖꯦꯔꯣꯛꯁ ꯇꯧꯕꯁꯤ ꯃꯌꯦꯛ ꯁꯦꯡꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯗꯨ ꯑꯙꯥꯔ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯦꯃꯦꯟꯁꯦ ꯃꯁꯤ ꯃꯣꯕꯥꯏꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯤꯕꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗꯨꯒ ꯆꯨꯝꯅꯕ꯭ꯔꯥ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯆꯦꯛ ꯇꯧꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯀꯟꯗꯤꯁꯟꯁꯤꯡꯗꯗꯤ ꯑꯣꯝꯕꯨꯗꯁꯃꯦꯟꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯤꯔꯝ 15ꯗ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯃꯔꯤꯛ ꯆꯦꯝꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅ ꯍꯥꯏꯇꯥꯔꯦ ꯇꯥꯛꯄꯤꯈ꯭ꯔꯦ ꯊꯝꯕꯤꯈ꯭ꯔꯦ ꯃꯊꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯩꯅꯣꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯕꯁꯤ ꯀꯔꯝꯆꯥꯟꯗ ꯑꯣꯖꯥ ꯑꯩꯅ ꯍꯪꯖꯅꯤꯡꯕꯗꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯗꯁꯃꯦꯟꯅ ꯄꯥꯏꯈꯠꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯥꯏ ꯑꯦꯒꯦꯟꯁꯇ ꯀꯣ ꯑꯗꯩ ꯁꯤ ꯊꯕꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯧꯗꯣꯔꯤꯕ ꯑꯣꯝꯕꯨꯗꯁꯃꯦꯟꯒꯤ ꯁꯤꯗꯩꯁꯤꯗ ꯌꯦꯠꯄ ꯈꯣꯠꯄ ꯑꯗꯩ ꯑꯊꯤꯡꯕ ꯄꯤꯕ ꯈꯣꯠꯄꯗꯤ ꯑꯗꯨꯝ ꯃꯁꯤ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯑꯗꯒꯤ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯀꯟꯗꯤꯁꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯝꯕꯨꯗꯁꯃꯦꯟꯁꯤ ꯑꯦꯟꯇꯤꯇꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯦꯞꯄꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯑꯦꯄꯦꯂꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯊꯛꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯑꯁꯣꯏ ꯑꯉꯥꯝꯁꯤ ꯌꯦꯟꯅ ꯑꯦꯄꯦꯂꯦꯟ ꯑꯣꯊꯣꯔꯤꯇꯤ ꯑꯃ ꯃꯤ 3ꯅ ꯁꯥꯕ ꯕꯣꯔꯗ ꯑꯃ ꯂꯩ ꯃꯁꯤꯗ ꯃꯣꯏꯅ ꯄꯦꯟꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯐꯀꯤ ꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯁꯤꯅ ꯑꯣꯝꯕꯨꯗꯁꯃꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯤ ꯌꯥꯝꯅ ꯃꯣꯏꯒꯤ ꯑꯣꯚꯔ ꯁ꯭ꯃꯥꯔꯠ ꯑꯣꯏꯁꯜꯂꯦ ꯑꯗꯒꯤ ꯌꯥꯝꯅ ꯃꯈꯣꯏꯅ ꯍꯦꯟꯖꯟꯅ ꯑꯦꯛꯖꯥꯒ꯭ꯔꯦꯇꯔ ꯌꯥꯝꯅ ꯇꯧꯁꯜꯂꯦ ꯍꯥꯏꯅ ꯃꯈꯣꯏ ꯄꯦꯟꯗꯕ ꯂꯩꯔꯒꯗꯤ ꯑꯗꯒꯤ ꯃꯣꯏꯅ ꯇꯥꯔꯤꯕ ꯑꯣꯔꯗꯔꯁꯦ ꯑꯩꯈꯣꯏ ꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯗꯦꯅ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯦꯄꯦꯂꯦꯟ ꯑꯣꯊꯣꯔꯤꯇꯤꯅ ꯃꯣꯏ 3ꯅ ꯃꯁꯤꯗ ꯄꯤꯈꯠꯄ ꯌꯥꯏ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯇꯧꯕꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯗꯁꯃꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯦ ꯀꯣꯔꯠꯇ ꯆꯠꯄꯗꯤ ꯌꯥꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯅ ꯐꯥꯏꯅꯦꯜꯅꯦꯕ ꯑꯩꯈꯣꯏꯁꯤꯅ ꯐꯥꯏꯅꯦꯜꯅꯦꯕ ꯃꯥꯅ ꯀꯩꯅꯣꯅꯤ ꯃꯁꯤ ꯑꯣꯝꯕꯨꯗꯁꯃꯦꯟ ꯍꯥꯏꯁꯤ ꯁꯝꯅ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯣꯂꯦꯖ ꯑꯗꯨꯝ ꯊꯝꯕ ꯌꯥꯏꯑꯕ ꯑꯗꯒꯤ ꯕꯦꯡꯀꯤ ꯂꯣꯏꯅꯃꯛ ꯑꯣꯝꯕꯨꯗꯁꯃꯦꯟ ꯂꯩꯌꯦꯕ ꯕꯦꯡꯀꯤꯁꯨ ꯑꯣꯝꯕꯨꯗꯁꯃꯦꯟ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯥꯏꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯁꯛꯇꯤ ꯍꯥꯏꯕꯨ NRGSꯀꯤ ꯃꯅꯨꯡꯗ ꯃꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯃ ꯃꯌꯥꯝ ꯇꯧꯔꯤ ꯃꯥꯒꯤ ꯑꯔꯥ ꯂꯧꯏ ꯃꯥꯅ ꯇꯧꯕꯗ ꯑꯁꯨꯅ ꯀꯩꯅꯣꯅ ꯄ꯭ꯔꯙꯥꯅ ꯖꯤꯂꯥ ꯄꯔꯤꯁꯗꯅ ꯑꯗꯨ ꯄꯤꯗꯦ ꯍꯥꯏ ꯇꯧꯕꯁꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯐꯝꯗ ꯑꯩꯈꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯖꯖꯒꯨꯝꯕꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯁꯤ ꯖꯨꯗꯤꯁꯤꯌꯦꯜ ꯖꯖꯅꯦꯕ ꯑꯩꯈꯣꯏ ꯊꯕꯛꯁꯤꯗꯤ ꯖꯖꯒꯤ ꯊꯕꯛꯅꯤꯅ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯁꯤꯅ ꯐꯥꯏꯅꯦꯜꯅꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯂꯩꯔꯤꯁꯦ ꯑꯗꯨꯗ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯔꯒꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯦꯄꯦꯂꯦꯟ ꯂꯩ ꯑꯗꯨꯗ ꯃꯣꯏꯅ ꯀꯦꯁ ꯇꯧꯕꯗꯤ ꯃꯣꯏꯅ ꯗ꯭ꯔꯒꯥꯁ ꯑꯃ ꯊꯥꯕꯗꯤ ꯌꯥꯏ ꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗ ꯑꯃꯨꯛ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯁꯤꯅ ꯃꯣꯏꯒꯤ ꯂꯣ ꯀꯣꯔꯠꯀꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯈꯤ ꯖꯥꯕꯣ ꯂꯧꯗꯅ ꯈꯣꯠꯇꯅ ꯑꯗꯩ ꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯂꯥꯛꯑꯣ ꯑꯗꯨ ꯇꯧꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯌꯥꯔꯤꯈꯩ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯒ ꯃꯥꯒꯤ ꯅꯦꯆꯔꯦꯜ ꯖꯁꯇꯤꯁꯇ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯅ ꯈꯟꯗꯣꯛꯑꯒ ꯑꯗꯒꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯅ ꯑꯗꯨ ꯑꯩ ꯂꯥꯛꯀꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯂꯒ ꯁ꯭ꯄꯣꯔꯠ ꯏꯟꯀ꯭ꯋꯥꯏꯔꯤꯒ ꯆꯠꯈꯠꯂꯒ ꯌꯦꯡꯉꯒ ꯑꯗꯨ ꯐꯥꯏꯟꯗꯤꯡꯗꯨ ꯐꯪꯉꯒ ꯁꯤ ꯂꯩꯗ ꯂꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯅꯪꯒꯤ ꯖꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯤꯈꯩ ꯇꯥꯏꯁꯟꯅꯕꯒꯤ ꯋꯥꯅꯤꯗ ꯇꯥꯏꯁꯟꯅꯔꯒ ꯇꯧꯅꯅꯨꯅ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯁꯜꯂꯒ ꯌꯥꯗ꯭ꯔꯒ ꯁꯦ ꯅꯪꯒꯤꯗꯤ ꯈꯔ ꯂꯥꯜꯂꯦ ꯅꯪ ꯁꯤ ꯇꯧꯕ꯭ꯔꯣ ꯅꯪ ꯂꯨꯄꯥ 1,000 ꯐꯥꯏꯟ ꯇꯧꯕ ꯉꯝ ꯇꯥꯏ ꯁꯤꯅꯤꯗ ꯁꯕꯔꯤ ꯇ꯭ꯔꯥꯏꯜꯅꯤꯗ ꯌꯥꯝ ꯑꯩꯈꯣꯏ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯅꯕꯅꯤ ꯌꯥꯝꯅ ꯍꯥꯔ ꯑꯦꯟ ꯐꯥꯁꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅꯁꯨ ꯀꯦꯁ ꯍꯥꯞꯄꯗ ꯉꯝꯗꯕ ꯑꯣꯏꯔꯕꯁꯤ ꯈꯜꯂꯤꯁꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯁꯤꯗ ꯀꯦꯁꯇ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯍꯦꯛ ꯂꯨꯁꯜꯂꯕ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯒꯨꯝꯕ ꯆꯥꯕꯒꯨꯝꯕ ꯍꯥꯕꯤꯖꯕꯤ ꯌꯥꯝ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯚꯤꯖꯤꯂꯦꯟꯁꯇ ꯊꯥꯕ ꯌꯥꯏꯕ ꯀꯦꯁ ꯔꯤꯐꯔ ꯇꯧꯊꯣꯛꯄ ꯌꯥꯏ ꯀꯦꯁ ꯂꯨꯁꯟꯕ ꯀꯦꯁꯁꯤ ꯁ꯭ꯇꯦꯠ ꯚꯤꯖꯤꯂꯦꯟꯁꯇ ꯊꯥꯖꯤꯟꯕ ꯌꯥꯔꯝꯃꯣꯏ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯃꯨꯛ ꯇ꯭ꯔꯥꯏꯕꯨꯅꯦꯜꯗ ꯑꯗꯨꯝ ꯇꯣꯉꯥꯟꯕ ꯂꯩꯒ ꯑꯌꯥꯝꯕꯅꯗꯤ ꯌꯥꯔꯤꯈꯩ ꯁꯕꯁꯥꯏꯠ ꯇꯧ ꯂꯣꯏꯁꯟꯕꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎꯁꯤ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯑꯣꯝꯕꯨꯗꯁꯃꯦꯟꯁꯨ ꯀꯌꯥ ꯇꯥꯗꯦ ꯁꯤꯅꯤ ꯍꯧꯖꯤꯛ ꯂꯩꯁꯦ ꯑꯩꯈꯣꯏꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯇꯦꯀꯟ ꯔꯤꯄꯣꯔꯠ ꯍꯥꯏꯅ ꯑꯃ ꯇꯥꯖꯩ ꯑꯗꯣ ꯁꯤ ꯃꯇꯥꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇꯪ ꯃꯌꯥꯝꯅ ꯊꯝꯕꯤꯔꯣ ꯖꯨꯗꯤꯁꯤꯌꯦꯜꯒꯤ ꯂꯤꯒꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯩꯈꯣꯏ ꯆꯠꯇꯦ ꯑꯩꯈꯣꯏ ꯇꯧꯗꯦ ꯑꯩꯈꯣꯏꯒꯤ ꯑꯦꯋꯥꯔꯗ ꯄꯤꯕ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯦꯋꯥꯔꯗ ꯄꯤꯕꯁꯤ ꯗꯟꯗꯤ ꯄꯤꯕꯒꯨꯝꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯕ ꯑꯦꯋꯥꯔꯗ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕ ꯇꯥꯔ ꯃꯇꯝꯗ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯕ ꯁ꯭ꯇꯦꯖꯇ ꯋꯤꯗꯤꯟ 7 days ꯄꯥꯔꯇꯤ ꯑꯃꯅ ꯗꯔꯈꯥꯁ ꯊꯥꯔꯛꯏꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯇꯨꯗ ꯑꯣꯔ ꯃꯤꯁꯛꯇꯨꯗ ꯊꯥꯒꯅꯤ ꯁꯨꯝꯕ ꯆꯤꯊꯤ ꯑꯃ ꯐꯪꯉꯦ ꯆꯦ ꯑꯃ ꯐꯪꯉꯦ ꯃꯁꯦ ꯋꯤꯗꯤꯟ 7 days ꯅꯪꯅ ꯃꯁꯤ ꯊꯥꯗꯣꯛꯈꯤꯅꯕ ꯂꯣꯏꯁꯤꯟꯈꯤꯅꯕ ꯇꯧ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯏꯁ ꯄꯤꯒꯅꯤ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ
ombudsman na case adu deal tawani adu party ani makse kauraga magi oiba tongan tongan firiep sing du kari kari no haibado akoina hamdokani aduga achum maran do national justice do hui porona bhona gani adugi manungda amana akoi ngasai award sida narrative oigene ba haibadi mana sumai tawbani mana sini haibado koina narration oina koina award si tagani adu award si taramdai matam sida tadringi ki process amoina ombudsman asida rural development ki staff sing se masina akhoi the cooperation pige do bone karimba kudamoina hairabada khungang da thabak ma suraga thabak tu luisan de phai phate hana leiragadi aikoina rural development panchayat raj ki official sing sida engineer sing si kauraga you go and see nang yenghalu so aduga aingon report piro haibi ai darkar leirabadi karigumba phibam matam amada aikoina ombudsman da field chatpa tarabadi adusu chatpa tarai taba matamda aikoina party ani makto ruda aikoina hariba date asida pung masuk aikoina lakani regarding this matter haibu aikoina paw hana pi aduga party ani muki mamangda aikoina thabak tugi maramda asoyangam natraga measurement taw bado yagani technical staff su yawgani aduga on the spot mafam dumakta da aikoina summary report am sengani haibuna mere se khoi salure yengure khoi mi hariba sing chitili aduna khoina measurement si finding si lere haina khoina report ama kuduk ta semgani photo namgani aduga madugi report ado khoina dpc te thagani khoi gi hayeng madugi hayeng case ani du khoina side ani maki wa tarak mutamda khoi gi actual findings to khoi da khoina khangan biya gani aduga on the spot khoin mitu da yengmin ba yauri ba party ni maki mi sing maming tha isan gani moi soi logani asmaina pura kan dai khoina case du lotion na bohora bada yamna thuba keno ma masa ka mu helli adu ngasai be man hang bi bada kari gumba award ase taro ne kana mu xy jadam da no you are wrong nang no tori sila le ni be mai bungo nang tori soire ne haiba matang ama lak patam da ngasai gi tamon ta pi fine tbi otherwise ko award adu kai khum drabadi magi mathak te action lok pi yana bagi provision ama le action has jail changba ya condition adu makti na te ngasai gi maroi no fine ta han ba fine thien ba adugi magi thabak tu du da mayam na pendre ha du ma open khang hore aduga magi su tawri ba thabak tu gi aran bu na kana toraga amount fine ta bagi provision ama le ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯁꯃꯦꯟꯒꯤ ꯃꯥꯒꯤ ꯔꯣꯜ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯁꯃꯦꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯗꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯩꯅꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯣꯝꯕꯨꯁꯃꯦꯟꯒꯤ ꯊꯧꯗꯥꯡꯁꯤꯅ ꯀꯔꯥꯏ ꯐꯥꯎꯕꯁꯦ ꯃꯁꯤꯒꯤ ꯈꯪꯗꯕꯁꯤꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯝꯕꯨꯁꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯂꯧꯔꯒ ꯃꯣꯏꯁꯦ ꯈꯪꯍꯟꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ombudsman is seeing magi isagi complaint sigma mafam sida thangatu matham thai na haibagi prajada awareness pibagi room amadi akoi lobir pra jana kamai tawbe masi awareness program se yam toina pai ka do ne masi guideline su piri bane amasung akoi ombudsman mayam ga rural development panchayat raj official sing secretary ta akoi meeting ga phamba da su awareness ki level sam na name gre akoi mayam khangbi dre masi awareness ka darkar le re ne haib jo ko ju khana jai akoina yamna ikaina khumba yaw pa kumo kale for the last 1 year how many cases are coming up case kya lai haibasi hangbasi akoina akoi yam wana khume case yam lakti akoina expect to case masing du yogdi adu yogdabasi kari da mukto no haibada ngasai gi ibe mana hariba awareness program du yogdi ombudsman khangdi miyam adu once ombudsman khangragadi moina moi penda ba kungang da noi thengneri miyam do akoi da wakatu laiyaba adu mai to don awareness ki level se koi khara wali koi department ki site ki su masi media da print media da electronic media da masi paujel piba darkar le atop department sing to health ki to mayam sumaina ombudsman ki role si moi da khangan basu chumi isam san na hairabada mg narega gi job card holder singi tawriba thabak asida ai gi penja da bai wakat lerabadi ombudsman da darkhas thaba yagani habani adugi ombudsman is madu office am khangni ombudsman habasi complaint to bhomni rajai complaint to bhomni kudam moina harada
ऑफिसर अमा लेरे ऑफिसर मखा दे थबक सुरे आइना ऑफिसर की मथक पेन दब खर लेरे अदु हारिबा सेम ऑफिसर अदु आइना आइगी वकत से अमुक थागलु तारदी अबिन मरम दु इसा साद्रि हारिबा अदुना मधु पुनमक्तो ओम्बुड्समैन दा कोइना दरखास्त थारगा अदुगा मधुगी मरक्तुदा ngasai तमोन हाइबा संताइनबा यामना एमिकेबल अब सोल्यूशन प्रोक्तना नंगना सिनी हाइबदु खंगहलगा मतुंगदा तौदनबा रिपीटेशन तौदनबा होनबदुनी अदुना मसी अखोई ओम्बुड्समैन की रोल से अखोई मियामदा पाक सन खंगहनबदा कोई याम चावबा दायित्व लई हैना अखोई थमजगे थागतचै जाब लोइसिन पॉजिटिव जा अखोई मयामदा सजेशन है तारेको थम पिबिरन अइना थमजनिंगबसी थबक सुरीबा जोकार होलो ओरेबा खोइसु अइना सुरीबा थबक असि अइगी सेंथोक लंबी खतंग हेंगदबनिको अइगी पैसा खर हेंगदबनिको हाइबसी अखोइना भाप ताबा अमा चांगी अदगी इंप्लीमेंट तौबिरिबो मीसिंग असिनसु इंथिजना माई स्कीम सिंग प्लान सि फजना पांथोकपा अदुगा मतम चाना अमसुंग कनो तौना क्वालिटी लेना थबकसी तौनबो होनबा दरकार ओय अखोई यामना कुइदी कुइरबनी एमजी नरेगा से अखोई हौदोरिसे असी अमरोमदा हरगा कुइगी फिक्स एसेट यामना कम्युनिटी की बेज होबा एसेट मयाम कोई लेबु उ यारो मतम वरबनी अदु मसी कराइदगी न कोई प्लानिंग सोइबा अमसुंग अखोई गी जोकर होल्डर सिंग अमसुंग इम्प्लीमेंट तोरिबा कांबु सिंग से अखोई खंगमिनबा वाटपा पुनमक्सी ओइबनेन खाली अदुना मसी पुनमक्से अखोइन तौगिर पुनमक्सी रूरल डेवलपमेंट की पुंग इसाई पुंग चाखोनबनिको आई इरमदम चाखोनबनिको हाइबा वाखलोन असिदा अखोइना थबक तौरगदी मसी अखोइना मसी असोइरान से याम हंधरकद्रान खाली पुनमक्से आइगी आ हैव रिस्पांसिबिलिटी आइगी दायित्व लेको आइसु कनोमदि सिटीजन अमनिको आइसु खुंगंग असिगी चाखोनब थौदांग लौबा याबा मिसक अमनिको हाइबसे मसी खंबु यामना दरकार ओयना आई थमजगे पगे ओजागम चांगीसु सजेशन अमतंग मयामदा थंबिरमनबा पगे एनआरजीएसना पाइखलिबा थबक थोबमसे मसिदा मणिपुरी प्रजा सिंह थवाई याबिदुना प्रजा हाबदी कोई एनआरजीएसना कोई सिदल रॉयल एरिया डेवलपमेंट तहनबो अदुगा अतै अखोई अवाबा तारबा अदि वाकर प्लेगसु कोई ओम्बुड्समैन लेबजे कॉपीदबा मामा डिस्ट्रिक्ट ओम्बुड्समैन ले अदुना अखोई निंगम थुंगदबा मयामसु ओम्बुड्समैन दा एनआरजीएस के मरी लेनबो तो थाबिरओ सी हाजिरगा या खालसे ngasi gi tanglaba guest oja na laxman amadi oja karamchan apni lingbi rakna ngasi gi hariba ombudsman haiba topic asida hena kupna naina biduna mipung dingmata awareness pibira bidamata amka hana thakachari gojal sing thakachari ni dabil budimata so kana